ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯌꯥꯃꯄꯥꯜ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯇꯨꯔꯦꯜ ꯑꯃꯗꯅꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯏꯌꯥꯃꯄꯥꯜ ꯅꯠꯇ꯭ꯔꯒ ꯏꯇꯝ ꯃꯆꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯅꯣꯡꯃ ꯁꯥꯕꯤꯔꯩ ꯃꯗꯨ ꯏꯌꯥꯃꯄꯥꯜꯒꯤ ꯇꯨꯔꯦꯜ ꯃꯆꯥꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯃ ꯏꯟꯆꯤꯡꯂꯝꯃꯤ꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯃꯥꯒꯤ ꯏꯟꯖꯥꯎꯗꯨ ꯁꯣꯜꯂꯝꯂꯒ ꯑꯃꯨꯛ ꯊꯥꯗꯩ, ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯌꯦꯛꯂꯤꯕ ꯐꯤꯗꯨꯗ ꯃꯥꯔꯒ ꯐꯝꯊꯔꯒ ꯀꯗꯥꯏ ꯌꯣꯡ ꯕꯤꯔꯤꯗꯨꯅ ꯀꯗꯣꯝꯗ ꯌꯦꯞꯈ꯭ꯔꯦ? ꯌꯦ, ꯕꯤꯔꯤꯗꯨꯗꯤ ꯇꯨꯡꯒꯣꯜꯗ ꯍꯥꯞꯈꯤꯕꯅꯤꯅꯦ ꯑꯩꯕꯣ꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯇꯨꯡꯒꯣꯜꯗ ꯑꯃꯨꯛ ꯍꯨꯝꯃꯤ, ꯑꯗꯨꯒ ꯃꯩꯈꯦꯠꯇꯨ ꯄꯨꯊꯣꯔꯛꯂꯒ ꯌꯣꯡꯕꯤꯔꯤꯗꯨ ꯆꯝꯃꯒ ꯃꯩꯈꯨꯗꯨ ꯁꯥꯡꯅ ꯆꯤꯡꯂꯒ ꯇꯝꯄꯥꯛ ꯂꯩꯗꯤ ꯃꯈꯣꯜ ꯃꯋꯥ ꯇꯥꯈꯤꯗ꯭ꯔꯦꯅꯦ, ꯃꯌꯨꯝꯗ ꯀꯥꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦꯅꯦꯗꯣ, ꯇꯣꯝꯄꯣꯛꯇꯨꯁꯨ ꯆꯥꯛ ꯄꯨꯔꯛꯇꯦꯅꯦ꯫ ꯕꯤꯔꯤꯁꯤ ꯊꯛꯂꯒ ꯆꯥꯛ ꯄꯨꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅꯅꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯈꯤꯒꯦ꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯕꯤꯔꯤꯗꯨ ꯁꯥꯡꯅ ꯆꯤꯡꯂꯝꯂꯒ ꯍꯥꯏꯐꯦꯠ ꯎꯏ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯥꯕꯤꯔꯩꯃꯅ ꯕꯤꯔꯤ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯞꯆꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯟꯅ ꯆꯠꯈꯤꯗꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯊꯥꯏꯅ ꯃꯇꯝꯒꯤ ꯑꯍꯜꯁꯤꯡꯗꯤ ꯌꯣꯡꯕꯤꯔꯤ ꯅꯠꯇ꯭ꯔꯒ ꯎꯅꯥꯒꯤ ꯕꯤꯔꯤ ꯍꯤꯗꯥꯛ ꯆꯐꯨ ꯌꯥꯝꯅ ꯊꯛꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯅ ꯃꯗꯨ ꯈꯪꯍꯧꯗꯕ ꯌꯥꯎꯕꯤꯔꯒꯁꯨ ꯏꯃꯨꯡꯒꯤ ꯅꯠꯇ꯭ꯔꯒ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯁꯣꯏꯗꯅ ꯍꯪꯗꯣꯛꯄꯤꯌꯨ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯏꯕ ꯑꯃꯅ ꯋꯥꯔꯤꯒ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯁꯥꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯌꯥꯎꯔꯛꯂꯒꯁꯨ ꯅꯥꯀꯣꯡꯒꯤ ꯀꯨꯝꯍꯩꯅꯤ ꯈꯟꯗꯣꯛꯄꯤꯌꯨ, ꯐꯠꯇꯕꯒꯤ ꯃꯇꯧ ꯇꯝꯂꯔꯣꯏꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯁꯤ꯫ ꯍꯧꯖꯤꯛ ꯑꯀꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯂꯤꯖꯔꯛꯂꯒꯦ, ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯍꯟꯖꯔꯛꯂꯒꯦ꯫ ꯁꯥꯕꯤꯔꯩꯃꯅ ꯎꯏꯔꯤꯕꯗꯨ ꯐꯅꯃꯛ ꯀꯨꯏꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯦ꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯏꯟ ꯆꯤꯡꯕ ꯀꯥꯎꯕ ꯃꯈꯩ ꯎꯏꯔꯤꯉꯩ ꯇꯨꯔꯦꯜꯒꯤ ꯅꯥꯀꯜꯗ ꯂꯣꯏꯔꯣꯏ ꯇꯥꯔꯛꯂꯤꯕ ꯌꯦꯟꯗꯪ ꯃꯀꯨꯜ ꯁꯤꯡꯌꯥꯡꯗꯨꯗꯒꯤ ꯂꯝꯍꯨꯏ ꯈꯔ ꯀꯞꯈꯣꯡ ꯈꯣꯡꯂꯛꯏ꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯏꯁ, ꯍꯩ ꯃꯍꯥꯆꯟꯗꯥꯟꯒꯤ ꯍꯨꯏꯌꯥ, ꯈꯪꯉꯤꯅꯦ ꯅꯪꯕꯣ! ꯀꯞꯄꯤꯔ ꯈꯣꯡꯉꯤꯔ ꯑꯩꯁꯨ ꯈꯪꯗꯦ, ꯁꯝꯒꯁꯦ ꯌꯨꯡꯅ ꯍꯩꯋꯥꯅꯤ, ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯀꯥꯔꯒꯦ, ꯃꯤ ꯃꯈꯣꯟ ꯑꯃꯠꯇꯁꯨ ꯇꯥꯗꯦ"꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯃꯌꯨꯝꯗ ꯀꯥꯔꯛꯂꯤ, ꯃꯌꯨꯝ ꯌꯧꯔꯦ꯫ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯇꯨꯅ ꯀꯗꯣꯝꯗ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯅꯣ? ꯇꯣꯝꯄꯣꯛ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩꯅ ꯁꯤꯗ ꯇꯨꯝꯃꯝꯃꯣꯅ ꯍꯥꯏꯔꯝꯂꯒ꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯇꯣꯝꯄꯣꯛ ꯀꯧꯔꯒ ꯌꯨꯝꯖꯥꯎꯗꯨ ꯀꯣꯏꯆꯠ ꯆꯠꯂꯤ꯫ "ꯇꯣꯝꯄꯣꯛ, ꯍꯩ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯍꯩ? ꯑꯩꯕꯨ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ, ꯅꯪꯕꯨ ꯐꯨꯡꯒꯥꯗꯣ ꯃꯩꯇꯥ ꯂꯩꯔꯗꯤ ꯉꯥꯁꯦ ꯑꯃꯨꯛꯇ ꯃꯨꯔꯧꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯗꯤ ꯏꯟ ꯆꯤꯡꯉꯨꯕꯒꯤ ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ"꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯆꯥꯛꯈꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯈꯤ ꯂꯥꯎꯅ ꯅꯣꯛꯂꯒ ꯃꯅꯤꯡꯊꯣꯡꯗ ꯗꯣꯡ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ꯫ "ꯍꯩ, ꯀꯅꯥꯅꯣꯅ ꯍꯩ? ꯏꯁ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏ ꯃꯤꯇꯧꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ? ꯍꯦꯛꯇ ꯅꯣꯛꯂꯒ ꯆꯦꯟꯊꯣꯛꯈꯤꯗ꯫ ꯍꯧꯖꯤꯛ ꯃꯥꯅ ꯅꯣꯛꯂꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯇꯧꯏ꯫ ꯉꯁꯤꯁꯦ ꯏꯔꯥꯏ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ, ꯏꯔꯥꯏꯅꯤ꯫ ꯌꯨꯝꯁꯦ ꯃꯩ ꯂꯣꯏꯅ ꯊꯥꯅꯕ ꯌꯥꯔꯣꯏꯗꯧꯔꯤ ꯉꯁꯤꯗꯤ"꯫ ꯁꯥꯕꯤꯔꯩ ꯃꯗꯨ ꯌꯨꯝꯒꯤ ꯀꯥꯁꯤꯡꯗꯨ ꯃꯩ ꯊꯨꯡꯅꯕ ꯊꯥꯜꯂꯤ, ꯑꯗꯨꯒ ꯁꯥꯕꯤꯔꯩꯃꯒꯤ ꯌꯨꯝꯊꯪꯅꯕꯗꯅ ꯇꯣꯝꯄꯣꯛꯇꯨ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯅ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯏꯕꯣꯍꯜꯗ ꯌꯥꯝ ꯀꯤꯅ "ꯏꯄꯜ, ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯦ ꯏꯄꯜꯒꯤ ꯌꯨꯝꯗ ꯂꯩꯔꯒꯦ. ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯕ ꯌꯥꯝ ꯀꯤꯔꯤ ꯏꯄꯜ. ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯇꯨꯝꯂꯝꯕ ꯀꯥꯗꯨꯗ ꯕꯥꯖꯤꯒꯤ ꯀꯥꯡꯊꯣꯜꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯝꯃꯛꯏ, ꯑꯗꯨꯒ ꯀꯥꯡꯊꯣꯜꯗ ꯆꯩꯅ ꯄꯪꯀꯟꯗ ꯀꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ. ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯨꯃꯥꯏꯅ ꯀꯟꯅ ꯇꯧꯗꯕꯅꯤ ꯏꯄꯜ, ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯀꯤ ꯏꯄꯜ"꯫ ꯏꯕꯣꯍꯜꯅ "ꯃꯃꯥ, ꯇꯥꯔꯤꯕ꯭ꯔꯣ? ꯂꯤꯛꯂꯥ, ꯑꯉꯥꯡꯁꯤ ꯃꯩ ꯑꯃꯨꯛ ꯇꯣꯛꯊꯣꯛꯄꯤꯁꯤ. ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯀꯝꯕꯤꯗ ꯈꯔ ꯍꯥꯞꯄꯣ. ꯏꯃꯨꯡꯁꯦ ꯀꯥꯃꯩ ꯈꯨꯁꯤ". ꯂꯤꯛꯂꯥꯅ "ꯏꯕꯨꯡꯉꯣ, ꯁꯤ ꯑꯩꯅ ꯉꯁꯥꯏꯅꯅꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝꯁꯦ ꯆꯨꯔꯒ ꯊꯝꯂꯕꯅꯤ. ꯀꯥꯃꯩꯁꯦ ꯈꯨꯠ ꯑꯅꯤꯅꯅꯦ ꯑꯣꯛꯊꯣꯛꯎ". "ꯏꯃꯥꯕꯣ, ꯑꯩ ꯉꯁꯤꯗꯪꯗꯤ ꯏꯃꯥꯕꯣꯏꯗ ꯂꯦꯛꯆꯒꯦ. ꯑꯩ ꯌꯥꯝ ꯀꯤꯔꯤ ꯏꯃꯥꯕꯣ". ꯏꯕꯣꯍꯜꯅ
ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯈꯝꯕꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯃꯜꯂꯤ ꯃꯥꯁꯨ ꯏꯃꯨꯡꯁꯦ ꯑꯣꯠꯂꯒ ꯌꯥꯎꯅ ꯑꯣꯠꯂꯕ꯭ꯔꯥ ꯂꯃꯟ ꯈꯨꯝꯒꯤ ꯌꯥꯎꯅ ꯈꯨꯝꯂꯤꯕ꯭ꯔꯥ ꯇꯣꯝꯄꯣꯛꯅ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯄꯥ ꯀꯩꯁꯨ ꯅꯠꯇꯦ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯂꯤꯒꯦ ꯅꯪ ꯉꯁꯤꯗꯣ ꯅꯣꯏ ꯇꯥꯏ ꯅꯥꯎꯁꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯣ ꯀꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯄ꯭ꯔꯥ ꯏꯄꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩ ꯁꯤꯗ ꯐꯨꯡꯒꯥꯁꯤꯗ ꯑꯗꯨꯝ ꯐꯝꯒꯤ ꯏꯄꯥ ꯅꯨꯃꯤꯗꯥꯡꯗꯣ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯇꯣꯝꯄꯣꯛꯇꯨ ꯃꯌꯨꯝꯗ ꯂꯥꯛꯏ ꯈꯨꯗꯩ ꯑꯃꯁꯨ ꯏꯜꯂꯤ ꯁꯥꯕꯤꯔꯩ ꯃꯗꯨ ꯊꯣꯡꯒꯥꯜ ꯆꯪꯐꯝ ꯂꯝꯕꯤꯗꯨꯗ ꯕꯤꯔꯤ ꯑꯃ ꯆꯤꯡꯂꯒ ꯏꯟꯒꯤ ꯍꯪꯒꯦꯟ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥ ꯁꯥꯕꯤꯔꯩꯗ ꯃꯥ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔꯥ ꯁꯥꯕꯤꯔꯩ ꯃꯗꯨ ꯕꯤꯔꯤꯗꯨ ꯂꯩꯕꯥꯛꯇ ꯊꯝꯂꯒ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯛꯄꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏ ꯋꯥꯅꯤ ꯆꯥꯛꯁꯨ ꯊꯤꯜꯂꯛꯇꯦ ꯏꯃꯨꯡꯁꯨ ꯄꯨꯃꯝ ꯃꯝꯂꯒ ꯂꯩꯔꯝꯃꯤ ꯃꯥ ꯑꯩ ꯅꯨꯃꯤꯗꯥꯡ ꯃꯩ ꯊꯥꯜꯂꯝꯕꯅꯤ ꯑꯗꯣ ꯃꯇꯣꯝꯇ ꯃꯨꯠꯂꯝꯃꯅꯤ ꯅꯪꯕꯨ ꯉꯔꯥꯡ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯦꯎꯒꯦ ꯍꯥꯏ ꯋꯥꯅꯤ 이붕아 ꯑꯩ ꯋꯥ ꯍꯥꯏꯒꯦ 이사기 ꯌꯨꯝꯗ ꯀꯤꯕ ꯌꯥꯗꯦꯀꯣ ꯃꯗꯨ ꯇꯧꯍꯩꯗꯦ ꯐꯠꯇꯦꯀꯣ ꯌꯨꯝꯁꯦ ꯐꯠꯇꯕ ꯂꯥꯏꯅ ꯉꯝꯈꯤꯅꯤ ꯅꯣꯡꯃꯗꯤ ꯐꯠꯇ꯭ꯔꯕ ꯅꯪꯒꯤ ꯕꯨꯠ ꯑꯣꯜꯂꯕ ꯅꯄꯥꯁꯤꯅꯅꯦ ꯌꯨꯝꯁꯦ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯅꯤ ꯏꯃꯥ ꯏꯄꯜꯅꯁꯨ ꯕꯥꯖꯤꯒꯤ ꯃꯔꯝꯗ ꯋꯥ ꯑꯃ ꯍꯥꯏ ꯕꯥꯖꯤꯅ ꯑꯩꯈꯣꯏꯁꯦ ꯑꯣꯠꯂꯒ ꯌꯥꯝꯅ ꯑꯣꯠꯂꯦ ꯍꯥꯏ ꯏꯃꯥ ꯕꯥꯖꯤꯁꯦ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ 이붕아 ꯑꯩ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯂꯤꯒꯦ ꯅꯪ ꯍꯪꯒꯦꯟꯁꯦ ꯏꯠꯂꯝ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯑꯗꯨꯒ ꯅꯣꯏ ꯃꯥꯃ ꯃꯅꯤ ꯆꯥꯎꯕꯗꯣ ꯀꯧꯔꯒ ꯃꯅꯤꯡ ꯃꯌꯥꯁꯦ ꯂꯥꯏ ꯈꯔ ꯁꯣꯟꯗꯣꯛꯍꯟꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯅꯤ ꯆꯥꯎꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯏ ꯇꯣꯝꯄꯣꯛꯅ ꯃꯥ ꯏꯄꯜꯗꯨꯕꯨ ꯂꯥꯛꯄꯨ ꯂꯥꯛꯀꯗ꯭ꯔꯅꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯂꯥꯛꯇꯧ ꯃꯥꯟꯗꯦꯗꯤ ꯏꯄꯜꯗꯣ ꯏꯃꯥꯗ ꯁꯥꯎꯍꯧꯋꯤ ꯑꯗꯨꯒ ꯏꯄꯜꯅ ꯏꯃꯥꯗ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯥꯕꯤꯔꯩꯃꯅ ꯇꯞꯅ ꯈꯪꯗꯦ ꯑꯩꯁꯨ ꯅꯄꯜꯅ ꯁꯥꯎꯔꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥ ꯏꯄꯜꯅ ꯁꯥꯎꯔꯤꯗꯣ ꯕꯥꯖꯤꯗ ꯁꯥꯎꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯩ ꯕꯥꯖꯤꯅ ꯂꯩꯈꯤꯗꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯕ ꯄꯥꯝꯃꯤ ꯌꯨꯝꯁꯤꯗ ꯑꯀꯤꯕ ꯐꯤꯕꯝꯗ ꯇꯝꯅꯔꯤꯕꯒꯤ ꯃꯔꯝꯁꯦ ꯕꯥꯖꯤꯁꯦ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯁꯥꯕꯤꯔꯩ ꯃꯗꯨ ꯇꯣꯝꯄꯣꯛꯇ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕ ꯌꯥꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯥꯕꯤꯔꯩ ꯃꯗꯨ ꯏꯟ ꯁꯤꯡꯂꯨꯕꯒꯤ ꯅꯨꯡꯊꯤꯜꯗꯨ ꯆꯥꯛ ꯐꯖꯅ ꯆꯥꯔꯒ ꯇꯨꯝꯂꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯃꯃꯥꯒꯤ ꯏꯟꯒꯤ ꯍꯪꯒꯦꯜꯗꯨ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯤ ꯇꯣꯝꯄꯣꯛꯅ ꯏꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯪꯒꯦꯜꯁꯤꯗꯤ ꯇꯦꯛꯂꯕꯒꯨꯝꯕꯅꯤꯗꯅ ꯑꯗꯨꯒꯤ ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯤꯖꯥꯠꯅꯤ ꯃꯥꯏꯁꯦ ꯍꯥꯟꯅꯒꯤ ꯍꯪꯒꯦꯜꯁꯦ ꯊꯨꯗꯦꯛꯂꯒ ꯂꯤꯒꯤ ꯄꯩꯌꯥ ꯄꯨꯟꯅꯕꯁꯦ ꯂꯧꯊꯣꯛꯀꯦ ꯑꯗꯨꯒ ꯍꯪꯒꯦꯜ ꯑꯅꯧꯕꯁꯤꯗ ꯄꯨꯟꯁꯤꯟꯕꯤꯔꯒꯦ ꯇꯣꯝꯄꯣꯛꯇꯨ ꯃꯃꯥꯒꯤ ꯍꯪꯒꯦꯜꯗꯨ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯤ ꯁꯥꯕꯤꯔꯩꯃꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯝꯂꯤ ꯃꯝꯂꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯇꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯁꯥꯕꯤꯔꯩ ꯃꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯏꯁ ꯃꯝꯂꯦꯗꯅ ꯁꯤꯗꯤ ꯏꯕꯨꯡꯉꯣꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯨꯗꯦꯡꯒꯁꯦ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯥꯏꯔꯒ ꯊꯝꯂꯤꯕꯁꯤꯕꯣ ꯁꯥꯕꯤꯔꯩ ꯃꯗꯨ ꯈꯨꯗꯦꯡꯗꯨ ꯃꯅꯤꯡꯗ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛ ꯁꯥꯕꯤꯔꯩꯃꯅ ꯃꯅꯤꯡꯗ ꯊꯝꯂꯝꯕ ꯈꯨꯗꯦꯡꯗꯨ ꯆꯩ ꯑꯃꯅ ꯀꯥꯡ ꯂꯥꯎꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯒꯠꯂꯛꯏ ꯁꯥꯕꯤꯔꯩ ꯃꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯪꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯆꯣꯡꯊꯩ ꯍꯩ ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯅꯤꯡꯗ ꯀꯅꯥ ꯂꯩꯒꯦ ꯍꯦ ꯀꯅꯥꯅꯣ ꯃꯅꯤꯡꯗ ꯈꯨꯗꯦꯡ ꯊꯤꯜꯂꯤꯗꯣ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯈꯨꯗꯦꯡ ꯊꯤꯜꯂꯤꯗꯣ ꯅꯪꯂꯥ ꯀꯗꯥꯏ ꯕꯤꯔꯤꯗꯣ ꯈ꯭ꯋꯥꯡꯁꯦꯠꯇ ꯌꯦꯞꯈꯤꯗꯕ꯭ꯔꯥ 이ꯕꯣ ꯃꯩꯈꯦꯠꯇꯨꯅ ꯀꯗꯥꯏꯗ ꯊꯝꯂꯝꯂꯕ ꯖꯥꯠꯅꯣ 이붕어 ꯃꯁꯤꯅꯤ ꯑꯆꯪꯂꯛꯄꯤꯁꯤꯗꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯍꯥꯏꯕꯅꯦ ꯁꯥꯕꯤꯔꯩ ꯃꯗꯨ ꯁꯨꯃꯥꯡꯗꯒꯤ ꯌꯨꯝꯒꯤ ꯙꯥꯔꯤꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯈꯨꯗꯦꯡꯗꯨ ꯀꯣꯡ 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 ꯂꯥꯎꯅ ꯑꯃꯨꯛ ꯀꯟꯅ ꯊꯤꯟꯒꯠꯂꯛꯏ ꯑꯗꯨꯒ ꯈꯨꯗꯦꯡꯗꯨ ꯏꯃꯨꯡꯗ ꯂꯥꯛꯇ ꯂꯪꯁꯤꯜꯂꯛꯏ ꯁꯥꯕꯤꯔꯩ ꯃꯗꯨ ꯁꯨꯃꯥꯡꯗ ꯈꯪꯀꯨꯡ ꯑꯃꯨꯛ ꯀꯨꯝꯊꯕꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯇꯥꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯁꯥꯕꯤꯔꯩꯃ ꯅꯪꯒꯤ ꯏꯟꯁꯤꯡ ꯊꯧꯔꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯑꯩ ꯊꯧꯔꯤ ꯑꯃꯨꯛꯇ ꯌꯥꯟꯒꯦ ꯍꯣ ꯁꯥꯕꯤꯔꯩꯃꯧ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯈꯨꯝꯃꯛꯑꯣ ꯁꯥꯕꯤꯔꯩ ꯃꯗꯨ ꯃꯈꯣꯡꯗꯨ ꯃꯅꯤꯡ ꯍꯟꯍꯟꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯊꯣꯛꯂꯤ ꯁꯥꯕꯤꯔꯩ ꯃꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯌꯨꯝꯂꯣꯝꯗ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗ ꯃꯅꯤꯡꯗ ꯈꯨꯗꯦꯡ ꯊꯤꯜꯂꯨꯕ ꯈꯝꯕꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯁꯥꯕꯤꯔꯩꯃꯒꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯒꯤ ꯁꯩꯖꯤꯟꯗꯨꯗ ꯍꯪꯉꯣꯏꯅ ꯐꯝꯕꯒꯤ ꯃꯑꯣꯡꯗ ꯐꯝꯂꯒ ꯁꯥꯕꯤꯔꯩꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯇꯝꯅꯔꯥꯏ ꯑꯗꯨꯒꯤ ꯐꯤꯕꯝ ꯁꯛꯇꯝꯗꯨ ꯊꯧꯔꯤ ꯌꯥꯜꯂꯨꯕꯒꯤ ꯃꯔꯩꯗꯨ ꯑꯣꯏꯒꯤ ꯈꯌꯥꯠꯇ ꯁꯥꯡꯅ ꯂꯦꯛꯊꯔꯒ ꯇꯥꯔꯤ
Mangak samsu tekli tongna mamitu akiba phibam amada pangthoklaga sabirei mata yenglaga leirembaduda sabirei madu khanglaw lawraga leimaida tuthakhi. Sabirei mana lawbagi khonjil tahauba leigagi imung amadani. Tombadu angangsing leirik takna musibu aina yumse nahana sidona haibu sabirei mase manaka lini nupi tombagi nupina yumse siba yaroi ni mapa isiena yumse sibada tompok nanglakada wahangdo isiena khangi ni mapa mapado yumsida thoriya laga sibanena kok haira loire kaino mapa thogliba thogdoksia aikhoigi mungda natabagi mapana wado yam laina lawbani mapana tompokta madugi wado hairu matamda tompoksia isi soidana hatke hairoidro tombana saurabna asuk oktabu nupisidi hatkiga hachakrasanu kaino mawan langphai leiringai mironbi oktabu nupise mana mawado langphai leiringai sakhangdabu nupamaga aron mari leinare adusu amagi inchingpham iyamapalda leiraga magi ngasangdudane mai ngasangduda mayumdaga laktagai leikhraga mawado halakpaga mawana sabirei magi aron makhanglaklabadi masanupana ma hakiba tare haidana masanupa pangmo tompokse langphaida mahi tama thadokhiba natro ha tompok na lakpada madugi matamdudadi mapa leiramtre phiroi phabu loirami nangna karimta khangdana oktabise hekta kankhatkadunebo tombana magi nupida sabirei magi maramda liribu wari asidi sabirei maga mari suklei leinaba natte khangdaba miyoi kharana ngangnaba leikaigi miwa haibaduni numidangni leikaigi ahal ibohaldu sabirei magi manakta phamli tombasu phamli tombagi nupisu phamli tompoksu amaibam puraga lambida lakli sabirei madi tarang malang amada yumthakta kina yenglaga tasilaga phamli tombadu amaibana lakpudu yenglaga tada miha thina piradi misi sadan sirabadi natai sadana tamnaba haibasi masana tawni tada ibohalna karina toma nangna nganglibduna nangbu nayumda leiba kayang kuirage sahi pharabro nangna nayumda leiba ha tombagi nupi sanambina karino tada aikoi nupasu leikai sigi nupani kaino tadani hena ngawbikre ibohalna tumi leyu nangsu leikai sida yum balakba tha ani pharabro ha phadri tada noina men tadana mi amagi maramda pangangda ngangbu yabra ha nangi ni pasi chahi kun hena miramda layurabani man hairaga chumme haidana hekta haigadro nangso ha sanambidu tombada ikaina yengli ibohalna taw ai wari siligi munna taw sabirei magi nipa leikidraba khambase piklingaidagi makok pera leibanu pani mana khan wakal masana khangjaba nate iya mapalgi sabirei leiriba ngasang asisu khambana saramani khambana ngasang se saba hek loibaga kanana saba sangnu haidana hanglibani matamduda khambana iyam palda sangsana sana sabirei maga moyeni iya mapalda nga pharaga imung puba amuk haurami ibohalna sabirei maga khambaga gi wari lirei nongma iya mapalda khambana sabirei mada nupi ibungodi yumda dum lehalo aikoi ani di sidri phawba sida dum leirasini ko ha sabirei mana kaino mapa angang matomta yumda lehalo hairo sabirei ma aikoi ani gi angang amasu sida podabani handakti nupi boksi as mina targane haina dabana loirani nangi wado mapa sabirei ma itaina wari sababu kanada karigi kaidono ni aidi yumda suan halaroi se yengo yumse kayada phajana saribno khambadu yumda yam ngakna munna yenglaga yumsidi kanan saramiba sabirei ma sida kana laame sabirei madu khambada yenglaga oh tanza sida muk tawkhrini magi kakthokpido karino mapa aina nakokto nungsa yai kanu haibu natro kari aina nungsa yairaga malemse mammi haibro ha
ꯑꯩꯅ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯂꯩꯔꯒ ꯅꯣꯏ ꯅꯃꯤꯠ ꯎꯗꯦ ꯍꯥꯏꯕ꯭ꯔꯣ? ꯈꯝꯕꯗꯨ ꯃꯥꯅ ꯁꯥꯕ ꯉꯥꯁꯪꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯣ ꯌꯨꯝꯁꯤ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯍꯧꯕꯗꯨ ꯑꯃꯨꯛ ꯂꯥꯞꯅ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯁꯥꯕꯤꯔꯩꯃ, ꯑꯩꯅ ꯁꯥꯔꯝꯕ ꯌꯨꯝꯁꯤ ꯀꯅꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯤꯡꯊꯣꯛꯂꯝꯂꯤꯕꯁꯤꯗꯤ? ꯍꯥ? ꯁꯥꯕꯤꯔꯩꯃꯗꯨ ꯃꯀꯣꯛ ꯁꯥꯔ ꯃꯥꯜꯂꯦ꯫ ꯁꯥꯕꯤꯔꯩꯃꯗꯨ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯑꯃ ꯈꯨꯝꯃꯤ꯫ ꯍꯣ, ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯒꯅꯦ ꯁꯥꯔꯝꯕꯅꯤ, ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯈꯝꯕꯗꯨ ꯁꯥꯕꯤꯔꯩꯃꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯗꯨ ꯁꯥꯕꯤꯔꯩꯃꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯒꯗꯧꯔꯦ꯫ ꯈꯝꯕꯗꯨ ꯁꯥꯕꯤꯔꯩꯃꯒ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯉꯥꯁꯪꯗꯨꯗ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯔꯕꯁꯨ ꯁꯥꯕꯤꯔꯩꯃꯅ ꯐꯥꯒꯤ ꯇꯧꯕ ꯐꯥꯎꯕ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯄꯪꯈꯟꯅ ꯈꯜꯂꯝꯃꯤ ꯈꯝꯕꯅ꯫ ꯑꯗꯨꯕꯨ ꯁꯥꯕꯤꯔꯩꯃꯅꯗꯤ ꯈꯝꯕꯗ ꯇꯣꯏꯅ ꯇꯧꯕ ꯐꯥꯒꯤꯁꯤꯡꯗꯨ ꯅꯥꯗ ꯇꯥꯔꯨꯗꯦ꯫ ꯅꯣꯡꯃꯅꯤ ꯈꯝꯕꯗꯨ ꯏꯌꯥꯝ ꯃꯄꯥꯜꯒꯤ ꯌꯦꯟꯗꯥꯡ ꯃꯀꯣꯜ ꯀꯧꯕ ꯆꯤꯡꯒꯤ ꯆꯤꯡꯂꯣꯛꯇꯒꯤ ꯏ ꯀꯣꯛꯊꯣꯡ ꯑꯆꯧꯕ ꯑꯃ ꯐꯥꯜꯂꯒ ꯉꯥꯁꯪꯗ ꯀꯨꯝꯂꯛꯏ꯫ ꯈꯝꯕꯗꯨ ꯉꯥꯁꯪꯗ ꯍꯜꯂꯛꯅ ꯃꯀꯣꯛꯇ ꯄꯨꯔꯤꯕ ꯏꯗꯨ ꯏ ꯀꯣꯛꯊꯣꯡ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯃꯥꯔꯒ ꯁꯥꯕꯤꯔꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯉꯛꯅ ꯆꯪꯂꯛꯏ꯫ ꯁꯥꯕꯤꯔꯩꯃꯁꯨ ꯇꯨꯔꯦꯜꯗ ꯏꯟ ꯆꯤꯡꯂꯤ꯫ ꯁꯥꯕꯤꯔꯩꯃꯗꯨ ꯈꯝꯕ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯈꯝꯕꯗ ꯌꯦꯡꯂꯒ ꯃꯁꯥꯅ ꯐꯥꯜꯂꯛꯄ ꯏꯁꯤꯁꯨ ꯀꯥꯎꯊꯣꯛꯂꯒ ꯄꯨꯔꯛꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯇꯣꯏꯅꯤꯀꯣ, ꯑꯩ ꯇꯥꯒꯦ꯫ ꯈꯝꯕꯗꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯄꯨꯔꯝꯕ ꯏ ꯀꯣꯛꯊꯣꯡꯗꯨ ꯃꯈꯥꯗ ꯊꯝꯂꯒ ꯁꯥꯕꯤꯔꯩꯃ, ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯏ ꯃꯄꯨꯜꯁꯤ ꯀꯅꯥꯅ ꯍꯥꯞꯄꯅꯣ? ꯁꯥꯕꯤꯔꯩꯃꯅ ꯇꯧꯔꯤꯗꯨꯅ ꯃꯁꯤꯗꯤ ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯅ ꯅꯀꯣꯛꯇꯣ ꯅꯨꯡꯁꯥ ꯀꯨꯏꯅ ꯌꯥꯏꯒꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯥ ꯃꯅꯤꯖꯥꯎꯅ ꯍꯥꯏꯕꯁꯤꯡꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯅꯪ? ꯃꯅꯤꯖꯥꯎ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯅꯨꯄꯤ? ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯅꯕ ꯏꯟꯁꯥꯡꯂ? ꯃꯥꯏꯔꯦꯜ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯁꯥꯒꯩꯒ ꯑꯣꯏꯔꯖꯥꯠꯂ ꯃꯅꯤꯖꯥꯎ ꯍꯥꯏꯁꯦ? ꯁꯥꯕꯤꯔꯩꯃꯗꯨ ꯈꯝꯕꯗ ꯂꯛꯅꯩ꯫ ꯍꯣ, ꯑꯩꯒꯤ ꯅꯨꯄꯥ ꯑꯔꯣꯟꯕ ꯑꯃ ꯂꯩꯌꯦ, ꯃꯥꯅ ꯐꯥꯜꯂꯝꯕ ꯏꯗꯣ ꯅꯪꯅ ꯄꯨꯔꯒ ꯂꯥꯛꯂꯤ ꯑꯣꯏꯔꯤꯅꯤ꯫ ꯈꯝꯕꯗꯨ ꯕꯤꯡ ꯂꯥꯎꯏ, ꯃꯃꯤꯠꯇꯨ ꯁꯥꯕꯤꯔꯩꯃꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯈꯝꯕꯅ ꯁꯥꯕꯤꯔꯩꯃꯗ ꯁꯥꯕꯤꯔꯩꯃ, ꯑꯩ ꯌꯨꯝꯗ ꯀꯥꯔꯨꯒꯦ, ꯏꯆꯥ ꯅꯨꯄꯥ ꯎꯗꯕ ꯀꯨꯏꯔꯦ, ꯏꯆꯥ ꯅꯨꯄꯥꯒꯤ ꯉꯥ ꯑꯌꯥꯏꯕ ꯄꯣꯂꯥꯡ ꯑꯃ ꯊꯤꯜꯂꯨꯒꯦ꯫ ꯁꯥꯕꯤꯔꯩꯃꯅ ꯍꯣꯏ, ꯑꯗꯣ ꯏ ꯃꯄꯨꯜ 10ꯃꯨꯛꯁꯦ ꯌꯨꯝꯗ ꯄꯨꯕꯤꯈꯣ, ꯏꯕꯨꯡꯉꯣꯟꯗ ꯌꯣꯟꯊꯣꯛꯍꯜꯂꯣ꯫ ꯀꯔꯤꯅꯣ ꯁꯥꯕꯤꯔꯩꯃ, ꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯁꯪ ꯀꯨꯞꯅꯕꯅꯤ ꯀꯩꯅꯣ? ꯀꯔꯤꯅꯣ ꯅꯨꯄꯥ, ꯉꯥꯁꯪꯁꯤꯗꯤ ꯀꯨꯞꯄꯁꯤꯗꯤ? ꯈꯝꯕꯗꯨ ꯉꯥꯁꯪꯗ ꯌꯦꯡꯂꯒ ꯉꯥꯁꯪꯁꯤꯗꯤ ꯀꯅꯥꯅ ꯀꯨꯞꯂꯝꯂꯤꯕ ꯁꯥꯕꯤꯔꯩꯃ? ꯁꯥꯕꯤꯔꯩꯃꯅ ꯁꯥꯎꯔꯞꯅ ꯑꯣ, ꯑꯩꯒꯤꯅꯦ ꯂꯣꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯀꯨꯞꯂꯝꯕꯅꯤ꯫ ꯐꯔꯦꯅꯦ ꯁꯤꯗꯤ꯫ ꯈꯝꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯏ ꯃꯄꯨꯜꯁꯤꯡꯗꯨ ꯑꯃꯨꯛꯇ ꯄꯨꯟꯅ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯗꯨ ꯁꯥꯕꯤꯔꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕ ꯅꯨꯃꯤꯠ 2-3 ꯁꯨꯔꯦ꯫ ꯅꯣꯡꯃ ꯁꯥꯕꯤꯔꯩꯃꯗꯨ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯝꯕꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯝꯗꯦ, ꯇꯣꯝꯄꯣꯛ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯁꯥꯕꯤꯔꯩꯃꯅ ꯃꯌꯨꯝꯗ ꯍꯦꯛ ꯀꯥꯔꯛꯄꯒ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯁꯥꯕꯤꯔꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯈꯝꯕꯅ ꯐꯥꯜꯂꯛꯄ ꯏꯁꯤꯡꯗꯨ ꯁꯥꯕꯤꯔꯩꯃꯗꯒꯤ ꯂꯩꯔꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯈꯝꯕꯗꯨ ꯏ ꯃꯄꯨꯜ ꯑꯆꯧꯕ ꯑꯃ ꯆꯤꯡꯂꯣꯝꯗꯒꯤ ꯐꯥꯜꯂꯒ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯝꯕꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯥꯕꯤꯔꯩꯃꯗꯨ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯗꯨ ꯁꯥꯕꯤꯔꯩꯃ ꯎꯕꯗ ꯁꯥꯎꯔꯝꯃꯤ꯫ ꯁꯥꯕꯤꯔꯩꯃꯁꯨ ꯈꯝꯕꯗ ꯁꯥꯎꯔꯤ, ꯃꯔꯝꯗꯤ ꯉꯥꯁꯪꯗ ꯂꯥꯛꯇꯕꯒꯤ꯫ ꯁꯥꯕꯤꯔꯩꯃꯗꯤ ꯈꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯃꯥꯅ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯔꯤꯕꯗꯨ ꯁꯥꯕꯤꯔꯩꯃꯗꯨ ꯈꯝꯕꯗ ꯂꯛꯅꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯁꯦꯔꯥꯟꯅ ꯋꯥꯈꯜ ꯈꯟꯈ꯭ꯔꯕꯅꯤ꯫ ꯈꯝꯕꯅ ꯁꯥꯕꯤꯔꯩꯃꯗ ꯁꯥꯎꯅ ꯁꯥꯕꯤꯔꯩꯃ, ꯑꯩꯅ ꯐꯥꯜꯂꯛꯄ ꯏꯁꯤꯡꯗꯨ ꯀꯗꯥꯏ ꯊꯝꯈ꯭ꯔꯦ? ꯀꯔꯤꯅꯣ ꯃꯄꯥ, 이기 와도 꼬나 하고 나때 나선을 락지도 가리기노 할머니 낭나 이 아이는 시 하는 꿈을 사비레마 마시 하는 꿈 아이기 이마얌도 그다이 레이크레 사비레마나 컴바다 사오버 사라가 호 아이는 내 아이기는 밤을 레이 하이버도 망어를 로이나 비토크레 로나 비크레 바이나 컴바도 ngasi디 사비레마다 싱나버 만kai 와롱나 사오크레 컴바도 사비레마다 와마카 따키지 이뭉데 뚜미나 짱크레 사비레마수 컴바기 모ong ꯈꯪꯂꯛꯂꯤ ꯈꯝꯕꯅ 사비레마ꯗ ꯐꯖꯅ ꯁꯥꯎꯔꯦ ꯈꯪꯂꯤ ꯃꯥ ꯈꯪꯂꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯏꯕꯣꯍꯜꯗꯨ 사비레마ꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯇꯣꯝꯄꯣꯛꯇꯨ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯈꯣꯝꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯃꯤꯟꯅꯅꯕ 이보ꯍꯜꯅ 사비레마ꯗ ꯍꯥꯏꯔꯝꯃꯤ 이보ꯍꯜꯅ 사비레마ꯗ 사비레마 ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯣ ꯈꯔ ꯄꯪꯉꯤ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀ ꯂꯩꯃꯤꯟꯅꯍꯟꯁꯤ ꯀꯨꯏꯔꯣꯏ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯕ ꯈꯛꯇꯅꯤ ꯈꯝꯕꯗ ꯍꯥꯏꯒꯦꯁꯨ ꯈꯝꯕꯁꯤ ꯍꯟꯗꯛꯁꯤ ꯃꯁꯛ ꯃꯁꯥꯁꯦ ꯏꯁꯨꯛ ꯁꯨꯛꯇꯣꯛꯅ ꯎꯏ ꯏꯐꯤꯡ ꯐꯤꯡꯏ ꯑꯗꯨꯅ
ꯈꯝꯕꯗꯣ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯍꯥꯏꯔꯣ ꯁꯥꯕꯤꯔꯩꯃ ꯑꯩ ꯆꯠꯂꯦꯀꯣ ꯁꯥꯕꯤꯔꯩꯃ ꯑꯃꯗꯤ ꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨ ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯊꯥꯈꯤꯔꯝꯃꯤ ꯁꯥꯕꯤꯔꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕꯗ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯆꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯆꯠꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯝꯕꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯕꯨꯛ ꯑꯃꯗꯤ ꯄꯨꯛꯆꯦꯜꯂꯨꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯈꯝꯕꯗꯨ ꯌꯦꯟꯗꯥꯡ ꯃꯀꯣꯜꯒꯤ ꯆꯤꯡꯂꯣꯛꯇꯒꯤ ꯏ ꯐꯥꯅ ꯐꯥꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥꯕꯨ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯦ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯅꯕꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯁꯦꯜꯁꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯗꯨꯅ ꯊꯥꯒꯗꯣꯏ ꯑꯣꯏꯔꯤꯅꯤ ꯑꯣ ꯁꯥꯕꯤꯔꯩꯃꯒꯤ ꯅꯨꯄꯥꯒ ꯇꯥ ꯏꯕꯣꯍꯜꯒ ꯂꯧꯇꯨꯅꯔꯒ ꯁꯥꯕꯤꯔꯩꯃꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥꯗꯣ ꯃꯤꯔꯝꯗ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯤ ꯈꯝꯕꯗꯨ ꯏ ꯐꯥꯅ ꯐꯥꯅ ꯈꯗꯥꯡ ꯅꯣꯝꯂꯤꯉꯩ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯍꯧꯗꯕ ꯂꯤꯟ ꯑꯃꯅ ꯈꯝꯕꯒꯤ ꯈꯨꯕꯣꯝꯗ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯂꯝꯃꯤ ꯈꯝꯕꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯂꯤꯟꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯀꯗꯣꯝꯗꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯂꯤꯟꯗꯣ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯅꯪ ꯍꯥꯟꯅ ꯍꯥꯠꯀꯅꯤ ꯑꯩꯅ ꯈꯝꯕꯗꯨ ꯂꯤꯟꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯂꯒ ꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯥꯜꯂꯤ ꯈꯝꯕꯗ ꯆꯤꯛꯂꯝꯕ ꯂꯤꯟꯗꯨ ꯃꯍꯨ ꯀꯟꯕ ꯃꯥꯜꯂꯤ ꯈꯝꯕꯗꯨ ꯏ ꯐꯥꯅ ꯐꯥꯅ ꯃꯀꯣꯛ ꯉꯥꯎꯔꯤ ꯑꯗꯨꯒ ꯊꯥꯡꯒꯣꯜꯗꯨ ꯃꯀꯣꯛ ꯉꯥꯎꯕꯗꯨꯗ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜꯅ ꯈꯔ ꯁꯣꯛꯈ꯭ꯔꯤ ꯈꯝꯕꯗꯨ ꯃꯈꯨꯠꯇ ꯊꯣꯛꯂꯤꯕ ꯏꯗꯨ ꯌꯦꯡꯂꯝꯂꯒ ꯂꯤꯟꯅ ꯆꯤꯛꯂꯝꯕ ꯈꯨꯕꯣꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯈꯣꯡꯁꯤꯗꯤ ꯂꯣꯏꯅ ꯁꯤꯊꯔꯦꯅ ꯂꯤꯟꯅ ꯆꯤꯛꯂꯝꯕ ꯃꯐꯝꯁꯤ ꯃꯍꯨ ꯂꯣꯏꯅ ꯆꯥꯏꯊꯣꯔꯛꯇ꯭ꯔꯤꯉꯩ ꯑꯩ ꯃꯍꯨꯁꯤꯡꯁꯦ ꯂꯣꯏꯅ ꯆꯤꯡꯊꯣꯛꯍꯧꯗꯕ ꯌꯥꯗꯦ ꯈꯝꯕꯗꯨ ꯂꯤꯟꯅ ꯆꯤꯛꯂꯝꯕ ꯈꯨꯕꯣꯝꯒꯤ ꯃꯐꯝꯗꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯃꯍꯨꯗꯨ ꯀꯟꯅ ꯆꯤꯡꯂꯤ ꯑꯗꯨꯒ ꯃꯍꯨꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯤ ꯈꯝꯕꯒꯤ ꯃꯌꯥ ꯃꯆꯤꯟꯕꯥꯜꯗꯨ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯤ ꯈꯝꯕꯗꯨ ꯃꯥꯒꯤ ꯉꯁꯥꯏ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜꯅ ꯁꯣꯛꯈꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯀꯣꯛꯇꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯁꯤꯁꯨ ꯏ ꯂꯣꯏꯅ ꯊꯣꯛꯏꯗꯅ ꯈꯝꯕꯗꯨ ꯃꯍꯨ ꯀꯟꯕ ꯂꯤꯟꯒꯤ ꯃꯍꯨꯠ ꯆꯤꯡꯂꯨꯕ ꯃꯌꯥꯝꯗꯨꯅ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯆꯨꯞꯁꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯨ ꯈꯝꯕꯗꯨ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯈꯝꯕꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯈꯝꯕ ꯃꯁꯛ ꯈꯪꯕ ꯅꯍꯥ ꯑꯃꯅ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯇꯥ ꯈꯝꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯉꯧꯔꯤ ꯐꯩꯔꯤ ꯉꯥ ꯐꯥꯕ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯍꯜꯅꯤ ꯃꯥꯅ ꯇꯨꯡꯎꯞ ꯇꯥꯟꯕ ꯌꯥꯎꯈꯤꯕ ꯃꯐꯝꯗꯣ ꯁꯔꯦꯡ ꯑꯆꯧꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯝꯕꯗꯨ ꯃꯁꯥꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯅꯍꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯅꯍꯥꯗꯨꯅ ꯇꯥꯈꯝꯕ ꯀꯨꯏꯔꯦꯗ ꯎꯗꯕ ꯈꯝꯕꯅ ꯅꯪꯂ ꯁꯥꯕꯤꯔꯩꯃꯒꯤ ꯅꯨꯄꯥ ꯍꯥꯏꯗꯣ ꯅꯍꯥꯗꯨ ꯃꯇꯣꯝꯇ ꯀꯔꯤ ꯄꯣꯠꯅꯣ ꯃꯥꯒꯤꯁꯤꯗꯤ ꯏꯅꯦ ꯇꯥꯊꯣꯠꯄꯤꯒꯤ ꯃꯌꯥ ꯀꯟꯕ ꯒꯟꯖꯥꯗꯣ ꯃꯇꯣꯝꯇꯅ ꯆꯤꯡꯂꯕ ꯖꯥꯠꯂ ꯃꯃꯥꯏ ꯃꯃꯤꯠ ꯃꯆꯤꯟ ꯃꯥꯟꯀꯥꯁꯦ ꯃꯨꯁꯨꯛ ꯃꯨꯔꯗꯅ ꯇꯥꯈꯝꯕ ꯏꯇꯩꯃꯕꯨ ꯂꯣꯟꯅ ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ ꯈꯝꯕꯗꯨ ꯅꯍꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯅ ꯃꯍꯨ ꯍꯦꯟꯅ ꯍꯥꯞꯈ꯭ꯔꯦ ꯍꯩ ꯅꯆꯤꯟ ꯊꯤꯅꯨ ꯅꯣꯏ ꯃꯁꯦꯜ ꯑꯃꯅꯃꯨꯛ ꯀꯣꯏ ꯑꯃꯅꯃꯨꯛ ꯀꯣꯏ ꯉꯁꯤꯗꯤ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯍꯥꯟꯕ ꯑꯃꯅꯅꯦ ꯅꯣꯏ ꯅꯇꯩꯃꯗꯣ ꯄꯨꯒꯤ ꯄꯨꯖꯈ꯭ꯔꯣꯗ ꯅꯍꯥꯗꯨꯅ ꯃꯇꯣꯝꯇ ꯃꯁꯤꯗꯤ ꯉꯧꯕ ꯍꯦꯟꯖꯤꯜꯂꯝꯃꯤꯗꯅ ꯆꯨꯞꯅꯗ꯭ꯔꯤꯉꯩꯗ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯅꯍꯥꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯈꯝꯕꯗꯨ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯃꯅꯤꯖꯥꯎꯅ ꯂꯤꯟꯅ ꯆꯤꯛꯄꯒꯤ ꯍꯨꯗꯨ ꯀꯟꯅ ꯆꯤꯡꯊꯣꯛꯂꯒ ꯍꯤꯗꯥꯛ ꯊꯥꯔꯤ ꯈꯝꯕꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯝꯂꯤ ꯃꯅꯤꯖꯥꯎꯅ ꯁꯥꯕꯤꯔꯩꯃꯗ ꯂꯤꯟꯅ ꯆꯤꯛꯂꯗꯤ ꯑꯋꯥꯊꯕꯤ ꯆꯝꯐꯨꯠ ꯌꯥꯝꯅ ꯄꯤꯖꯒꯗꯕꯅꯤ ꯕꯦꯝꯃ ꯏꯁꯤꯡ ꯑꯏꯪꯕ ꯄꯤꯊꯛꯄ ꯌꯥꯗꯦꯀꯣ ꯏꯁꯤꯡ ꯑꯁꯥ ꯄꯤꯊꯛꯀꯗꯕꯅꯤ ꯉꯥꯔꯤ ꯁꯣꯏꯕꯨꯝ ꯍꯋꯥꯏꯖꯥꯔ ꯄꯤꯖꯕ ꯌꯥꯗꯦ ꯍꯩ ꯔꯥꯁꯨ ꯄꯤꯖꯒꯅꯨꯀꯣ ꯐꯛꯐꯥꯏꯒ ꯑꯃꯨꯛ ꯄꯤꯖꯔꯨꯅꯤ ꯑꯁꯤꯟꯕ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯤꯖꯕ ꯌꯥꯗꯦꯀꯣ ꯁꯥꯕꯤꯔꯩꯃ ꯃꯅꯤꯖꯥꯎꯗꯣ ꯈꯝꯕꯗ ꯌꯦꯡꯂꯒ ꯁꯥꯕꯤꯔꯩꯃ ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯑꯅꯤꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯇꯥꯗ ꯁꯥꯕꯤꯔꯩꯃ ꯅꯪꯅ ꯈꯝꯕꯁꯦ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯃꯥꯁꯦ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏꯀꯣ ꯆꯍꯤꯁꯨ ꯈꯝꯕꯗꯒꯤ ꯅꯪꯅ 10 ꯍꯦꯟꯅ ꯍꯜꯂꯤꯕꯅꯤ ꯅꯪꯅ ꯃꯥꯒ ꯂꯣꯏꯅꯕꯗ ꯀꯔꯦꯝ ꯀꯊꯥꯏꯅ ꯂꯣꯏꯅꯕꯤꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯗꯥꯗꯥ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯁꯥꯕꯤꯔꯩꯃ ꯈꯝꯕꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯏ ꯅꯪꯅ ꯅꯨꯄꯥ ꯂꯣꯟꯅ ꯀꯣꯏꯕꯒꯤ ꯋꯥꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯤ ꯇꯝꯃꯤ ꯗꯥꯗꯥ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯂꯛꯅꯕꯅꯤ ꯑꯩꯁꯨ ꯅꯪꯅ ꯃꯉꯣꯟꯗ ꯂꯛꯅꯕꯅꯤ ꯈꯪꯉꯤꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏ ꯂꯛꯅꯕꯗꯨꯅꯅꯤꯅꯦ ꯉꯁꯤ ꯃꯥꯅ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯁꯦ
ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯔꯝ ꯆꯥꯗꯦꯅꯦ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕ ꯂꯣꯏꯅꯕꯕꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯕꯔꯣ ꯍꯥ ꯁꯥꯕꯤꯔꯩ ꯃꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯝꯕꯅ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯈꯝꯕꯗꯨ ꯃꯀꯣꯛꯇ ꯍꯥꯟꯅꯗꯒꯤ ꯁꯥꯊꯤꯅ ꯁꯣꯏꯕ ꯍꯦꯟꯖꯤꯜꯂꯤ ꯃꯔꯝꯗꯤ ꯅꯥꯔꯨꯕꯗꯨꯅ ꯅꯣꯡꯃ ꯈꯝꯕꯗꯨ ꯊꯣꯡꯒꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯏꯟ ꯆꯤꯡꯅꯕ ꯊꯧꯔꯤꯁꯤꯅ ꯊꯧꯔꯤ ꯇꯣꯛ ꯂꯥꯎꯅ ꯌꯥꯟꯊꯣꯛꯄꯨ ꯑꯗꯣ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯆꯪꯂꯛꯄꯒ ꯌꯨꯝꯊꯛꯇꯒꯤ ꯉꯛꯁꯝꯗ ꯊꯧꯔꯤꯗꯣ ꯇꯣꯛ ꯍꯨꯛꯆꯤꯜꯂꯒ ꯃꯈꯥꯗ ꯇꯣꯛ ꯂꯥꯎ ꯆꯣꯡꯊꯔꯛꯄꯨ ꯈꯝꯕꯗꯨ ꯃꯌꯥꯝꯅ ꯆꯠꯅꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯊꯧꯔꯤ ꯈꯨꯌꯥꯟꯁꯦ ꯁꯥꯕꯤꯔꯩꯃꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯥꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤꯗꯒꯤ ꯉꯛꯁꯝꯁꯤꯗ ꯊꯧꯔꯤ ꯍꯨꯛꯆꯤꯜꯂꯒ ꯇꯣꯛ ꯂꯥꯎ ꯆꯣꯡꯊꯔꯛꯄꯨ ꯊꯧꯔꯤ ꯈꯨꯌꯥꯟꯁꯦ ꯃꯈꯜ ꯃꯈꯜꯅꯦ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯌꯨꯝꯗ ꯌꯥꯟꯕ ꯂꯝꯍꯥꯡꯗ ꯌꯥꯟꯕ ꯑꯁ ꯑꯩꯅꯒ ꯁꯤꯔꯗꯤ ꯁꯥꯕꯤꯔꯩꯃꯁꯦ ꯌꯥꯝ ꯊꯤ ꯀꯤꯍꯟꯗꯧꯅꯤ ꯑꯩꯅ ꯇꯝꯅꯔꯥꯏꯒ ꯑꯣꯏꯔꯀꯥꯟꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯁꯥꯕꯤꯔꯩꯃꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯒꯗꯧꯅꯤ ꯈꯨꯝꯃꯛꯇ꯭ꯔꯤꯐꯥꯎ ꯀꯧꯒꯗꯧꯅꯤ ꯍꯣ ꯁꯥꯕꯤꯔꯩꯃꯧ ꯈꯝꯕꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯇꯣꯝꯇ ꯑꯀꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯉꯥꯡꯂꯤꯉꯩ ꯁꯥꯕꯤꯔꯩꯃꯗꯨ ꯈꯝꯕꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯝꯕꯗ ꯀꯤꯅ ꯌꯦꯡꯂꯒ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅꯤ ꯈꯝꯕꯅ ꯁꯥꯕꯤꯔꯩꯃꯒꯤ ꯏꯟꯆꯤꯡꯅꯕ ꯊꯧꯔꯤꯅ ꯌꯨꯝꯌꯥꯏꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯏꯕꯣꯍꯜꯅ ꯇꯣꯝꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯣꯝꯄꯣꯛꯁꯨ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯇꯥꯔꯝꯂꯤ ꯃꯅꯤꯖꯥꯎꯁꯨ ꯇꯥꯔꯝꯂꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯕꯣꯍꯜꯒꯤ ꯋꯥꯔꯤ ꯇꯥꯔꯤꯉꯩ ꯁꯥꯕꯤꯔꯩꯃꯗꯨ ꯌꯨꯝꯊꯛꯇ ꯌꯥꯝ ꯀꯤꯅ ꯌꯦꯡꯂꯒ ꯍꯤꯒꯤ ꯀꯞꯄꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯈꯤ ꯃꯣꯏ ꯃꯌꯥꯝꯗꯨ ꯌꯨꯝꯊꯛꯂꯣꯝꯗ ꯄꯨꯟꯅ ꯌꯦꯡꯕꯗ ꯈꯝꯕꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯌꯨꯝꯊꯛꯇ ꯍꯪꯉꯣꯏ ꯃꯑꯣꯡꯗ ꯀꯨꯜꯂꯒ ꯃꯔꯩꯗꯨ ꯈꯌꯥꯠ ꯅꯥꯀꯜꯗ ꯂꯦꯛꯊꯔꯒ ꯍꯪꯉꯣꯏꯗꯧꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯡꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯕꯨꯠ ꯑꯣꯜꯂꯕ ꯈꯝꯕꯗꯨ ꯏꯅ ꯀꯨꯕ ꯌꯨꯝꯊꯛꯇꯨꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯍꯩꯅꯗꯕ ꯐꯤꯕꯝ ꯑꯃꯗ ꯆꯣꯡꯉ ꯆꯣꯡꯉ ꯀꯨꯝꯊꯔꯛꯏ ꯃꯅꯤꯖꯥꯎꯅ ꯍꯤꯔꯥ ꯅꯪꯅ ꯏꯃꯨꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯑꯣꯠꯄ ꯌꯥꯝ ꯑꯣꯠꯂꯦ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯥ ꯂꯩꯔꯣꯏꯗ ꯀꯩꯁꯨ ꯇꯣꯝꯄꯣꯛ ꯀꯗꯥꯏ ꯉꯁꯥꯏꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯇꯔꯦꯜ ꯄꯨꯡꯐꯥꯏ ꯃꯅꯥꯗ ꯁꯦꯝꯕ ꯑꯗꯒꯤꯗꯤ ꯁꯤꯗꯕ ꯅꯥꯗꯕ ꯌꯦꯛꯇꯕ ꯍꯥꯏꯔꯤꯕ ꯏꯕꯨꯗꯧꯗ ꯀꯠꯆꯕ ꯂꯥꯏꯒꯤ ꯍꯤꯗꯥꯛ ꯑꯣꯜꯂꯕ ꯎꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯃꯥꯒꯤ ꯏꯟꯖꯤꯡ ꯊꯧꯔꯤꯗꯣ ꯃꯗꯨꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯦꯔꯥ ꯑꯩꯁꯦ ꯁꯥꯕꯤꯔꯩꯃ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯑꯩꯅ ꯅꯪꯁꯦ ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗ ꯀꯌꯥ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯗꯕꯒꯤ ꯃꯥꯟꯅꯕꯤꯗꯕꯅꯤ ꯇꯣꯝꯄꯣꯛꯅ ꯏꯄꯜꯁꯦ ꯏꯃꯥꯒꯤ ꯏꯟꯖꯤꯡ ꯊꯧꯔꯤ ꯁꯤꯗ ꯂꯩꯔꯤ ꯕꯨꯠ ꯑꯣꯜꯂꯕ ꯈꯝꯕꯗꯨ ꯇꯣꯝꯄꯣꯛ ꯎꯕꯗ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ ꯇꯣꯝꯄꯣꯛ ꯅꯄꯥꯗ ꯊꯧꯔꯤꯗꯨ ꯄꯤꯌꯨ ꯊꯧꯔꯤꯗꯨꯅ ꯉꯛꯁꯝꯗ ꯍꯨꯛꯆꯤꯜꯂꯒ ꯁꯒꯥꯏ ꯅꯣꯝ ꯅꯣꯝ ꯁꯥꯟꯅꯒꯦ ꯌꯨꯝꯊꯛꯁꯤꯗ ꯏꯕꯣꯍꯜꯗꯣ ꯈꯝꯕꯗ ꯌꯦꯡꯂꯒ ꯃꯅꯤꯖꯥꯎ ꯁꯛꯐꯝꯁꯤꯗꯤ ꯌꯦꯡꯕꯗꯣ ꯑꯣꯟꯊꯣꯛ ꯅꯩꯅꯈꯤꯗ꯭ꯔꯦꯗ ꯅꯪ ꯌꯥꯔꯒꯗꯤ ꯊꯕꯛꯁꯦ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯗꯅ ꯍꯣꯏꯇꯥꯗ ꯃꯁꯤꯒꯤ ꯈꯝꯕ ꯍꯥꯏꯕ ꯐꯠꯇ꯭ꯔ ꯕꯨꯠꯁꯤꯅ ꯄꯥꯝꯂꯤꯕꯁꯦ ꯁꯥꯕꯤꯔꯩꯃꯅ ꯁꯤꯖꯤꯟꯅꯕ ꯏꯟꯖꯤꯡ ꯊꯧꯔꯤꯁꯤꯅꯤ ꯃꯥꯅ ꯑꯇꯣꯞꯄ ꯊꯧꯔꯤ ꯑꯝꯇ ꯂꯩꯔꯛꯂꯣꯏ ꯑꯗꯨꯅ ꯊꯧꯔꯤꯁꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯠꯁꯤꯅ ꯆꯥꯏꯁꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯂꯕ ꯀꯥꯟꯗꯗ ꯈꯝꯕ ꯍꯥꯏꯔꯤꯕ ꯃꯍꯥ ꯆꯟꯗꯥꯟꯒꯤ ꯚꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏꯁꯦ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯆꯥꯛꯇꯅ ꯇꯨꯝꯗꯅ ꯃꯥꯡꯈ꯭ꯔꯗꯕꯅꯤ ꯀꯗꯥꯏ ꯊꯧꯔꯤꯗꯣ ꯑꯦꯔꯥ ꯃꯩ ꯍꯦꯛꯇ ꯊꯥꯔꯒꯦꯗ ꯁꯥꯕꯤꯔꯩꯃꯅꯕꯨ ꯊꯦꯡꯂꯨꯔꯕ ꯊꯧꯔꯤꯗꯣ ꯈꯝꯕꯒꯤꯅꯤ ꯍꯥꯏꯔꯛꯂꯗꯕꯅꯤ ꯈꯝꯕꯗꯨ ꯌꯨꯝꯊꯛꯇꯒꯤ ꯁꯤꯠ ꯁꯤꯠꯇꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯡꯂꯒ ꯀꯨꯝꯊꯔꯛꯄꯗꯨꯗ ꯇꯣꯝꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯃꯌꯨꯝꯗ ꯍꯣꯠꯇꯅ ꯂꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ ꯃꯅꯤꯖꯥꯎꯅ ꯊꯧꯔꯤꯗꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗ ꯈꯝꯕꯗꯨ ꯌꯨꯝꯊꯛꯇ ꯃꯁꯥꯗꯨ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯔꯛꯏ ꯈꯝꯕꯗꯨ ꯌꯨꯝꯊꯛꯇ ꯍꯪꯉꯣꯏꯗꯧꯅ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯃꯩꯁꯥꯗꯨ ꯈꯥꯡꯂꯒ ꯆꯦꯜꯂꯤ ꯁꯥꯕꯤꯔꯩꯃ ꯅꯪꯒꯤ ꯏꯟꯖꯤꯡ ꯊꯧꯔꯤ ꯑꯅꯧꯕ ꯑꯃ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯍꯪꯒꯦꯅ ꯊꯨꯅ ꯄꯥꯟꯁꯤꯜꯂꯣ ꯑꯩ ꯌꯥꯝ ꯆꯥꯔꯦ ꯑꯩ ꯄꯣꯛꯑꯦ ꯁꯥꯕꯤꯔꯩꯃ ꯅꯪ ꯊꯧꯔꯤ ꯄꯥꯏꯌꯣ ꯑꯌꯨꯛꯇ ꯀꯟ ꯁꯥꯕꯤꯔꯩꯃ ꯈꯝꯕꯒꯤ ꯇꯥꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡꯁꯤꯡꯁꯨ ꯃꯩ ꯂꯣꯏꯅ ꯊꯥꯡꯒꯠꯅꯔꯦ ꯑꯃꯗꯤ
ꯄꯨꯗꯣꯜ ꯑꯃꯃꯝ ꯄꯥꯏꯔꯒ ꯊꯣꯛꯅꯔꯛꯏ ꯈꯝꯕꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯩꯁꯤꯡꯗꯨ ꯎꯕꯗ ꯌꯨꯝꯊꯛꯇ ꯍꯪꯉꯣꯏꯗꯧꯅ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯆꯦꯜꯂꯤ ꯁꯣꯝꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯃꯅ ꯈꯝꯕꯅ ꯐꯟ ꯐꯟ ꯆꯣꯡꯕ ꯆꯦꯜꯂꯤꯕꯗꯨ ꯌꯦꯡꯂꯒ ꯏꯃꯥ ꯕꯥꯖꯤꯌꯦ ꯇꯨ ꯌꯨꯝꯊꯛꯇ ꯍꯪꯉꯣꯏ ꯆꯣꯡꯉꯤ ꯏꯃꯥ ꯑꯁꯤꯒꯤ ꯍꯪꯉꯣꯏꯁꯦ ꯏꯁꯤꯡ ꯆꯥꯎꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯔꯣꯏꯔꯒ ꯄꯨꯕꯤꯗꯣꯏꯕ ꯍꯪꯉꯣꯏꯗꯨ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯄꯥꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯌꯥꯎꯕ ꯏꯁꯤꯡ ꯆꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯣꯡꯂꯒ ꯏꯔꯣꯏꯒꯗꯕ ꯍꯪꯉꯣꯏꯗꯣ ꯑꯁꯤ ꯅꯠꯇꯦ ꯃꯁꯤꯗꯤ ꯍꯪꯉꯣꯏ ꯚꯨꯠ ꯀꯧꯏ ꯑꯉꯥꯡꯗꯨ ꯚꯨꯠ ꯄꯜꯂꯛꯄꯗꯨꯗ ꯋꯥ ꯋꯥ ꯀꯞꯄꯛꯏ ꯏꯃꯥ ꯑꯩ ꯑꯁꯤ ꯚꯨꯠꯁꯦ ꯑꯁꯤꯒꯤ ꯚꯨꯠ ꯍꯪꯉꯣꯏꯁꯦ ꯀꯤ ꯏꯃꯥ ꯑꯁꯤ ꯑꯩꯗꯤ ꯀꯤꯖꯩ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯍꯪꯉꯣꯏꯅ ꯑꯣꯟꯕ ꯚꯨꯠꯄꯨ ꯀꯔꯤ ꯀꯤꯔꯤꯕꯅꯣ ꯍꯥ ꯂꯥꯎ 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 ꯍꯪꯉꯣꯏꯅ ꯑꯣꯟꯕ ꯚꯨꯠꯁꯦ ꯃꯩ ꯆꯥꯛꯂꯒ ꯌꯨꯝꯗꯒꯤ ꯑꯣꯟꯊꯔꯛꯂꯗꯣ ꯁꯥꯕꯤꯔꯩ ꯃꯗꯨ ꯈꯝꯕꯅ ꯃꯩ ꯆꯥꯛꯂꯒ ꯑꯣꯟꯊꯔꯛꯄꯗꯨ ꯎꯕꯗ ꯀꯞꯂꯒ ꯏꯄꯨꯔꯣꯏꯕ ꯑꯣꯏꯖꯔꯕꯁꯨ ꯐꯠꯇꯕ ꯇꯝꯅꯔꯥꯏ ꯑꯣꯟꯈ꯭ꯔꯕ ꯅꯪꯗꯤ ꯅꯣꯔꯣꯛꯇ ꯆꯠꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯅꯄꯥꯁꯦ ꯂꯩꯃꯥꯏꯗ ꯎꯠ ꯑꯣꯜꯂꯒ ꯃꯥꯡꯕ ꯍꯧꯔꯛꯂꯦ ꯇꯣꯝꯄꯣꯛꯅ ꯏꯃꯥ ꯕꯥꯖꯤꯗꯤ ꯃꯄꯣꯛ ꯑꯅꯤ ꯄꯣꯛꯄꯅꯤ ꯑꯃꯨꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯃꯔꯛꯇ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯄꯣꯛ ꯑꯗꯨꯒ ꯑꯃꯨꯛꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯃꯄꯣꯛꯇ ꯏꯄꯜ ꯃꯅꯤꯁꯥꯎ ꯏꯄꯜ ꯏꯕꯣꯍꯜ ꯑꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯛꯇꯗ ꯕꯥꯖꯤꯒꯤ ꯊꯋꯥꯏꯁꯦ ꯂꯥꯏꯔꯝꯂꯦꯅ ꯊꯥꯕꯤꯈ꯭ꯔꯣ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯀꯨꯝꯍꯩꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯔꯣ ꯑꯃꯥꯏꯕ ꯃꯅꯤꯆꯥꯎꯅ ꯚꯨꯠ ꯑꯣꯟꯈ꯭ꯔꯕ ꯈꯝꯕꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯥꯕꯤꯔꯩꯃꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯗꯨꯁꯨ ꯁꯤꯗꯣꯛꯄꯤꯔꯒ ꯑꯅꯧꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯀꯥꯏꯅ ꯄꯤꯕꯤꯗꯨꯅ ꯑꯅꯧꯕ ꯌꯨꯝ ꯑꯃꯒ ꯁꯥꯕꯤꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯂꯩꯀꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯀꯥꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ